इरैचासिंदगी इगी मतिंग निजरी इकान कानदना ममागा बाबागा मसा नामिनारखी ममासु लैखिदबा था फारे बाबासु कैंसर नादुना हौजी रिम्स ता एडमिट तौदुना लैरी ई तोयना कापना इगी अवाबा साउना मायोगरी मयामना ई पीबीबा ngambigatuba mateng pangbiningba laibiragadi hauzik rims ta pibina ba haijadi ahenba akupa marol khangbininglabsu hariba phone number 7085605273 da pau phobirangna ba haijadi Nambol Turel gi imai wangli atai gi dinemli saijangli sing sauri urkhulambi phauna khidre sangai yumpham da su isau thokli Haukiba pungkunga marita Manipur gi mafam ayambada su kiba akan menungju na maram oireduna Turel ayambagi imai wangkacharaga su Nambol Turel natana atai Turel sini warning level gi makhara sieli nungju gi sang wangbana maram oireduna Imphal East District ki Lamlai Police Station na konba Yengang pokpi saijang thamna pokpi sabung khokna singba khul singda ising sauri mafam dudigi sensilakpi isingna napet pali phaw paraga sili masina maram oiraga Imphal urkhulambida gari satok sinda sauna yamna sauna khudong thire maru oikraba lambi esigi mayaida lepada isingna khwang yobu mafam yauri yum kaya marung ising thomjin khibana miyoi kya laifam laitabi awab mayunari Awaba taraba miyambo Lamlai Police Station ki kangbuna hakthengna sangsinduna tengbang polampi bigi thabak sathari Water Resources Department ki phangwa paun hai ngasi nungthil gi pung ani phawbad Imphal Turel gi imai tapna huangkhalakli menu thong de ising gi imai olaga yengbada sea level de ki meter 17 ka marfu ga manga ga 0.450 wangkhatna sili aduba mafam sida warning level asi meter 17 ka marfu ga manga ga 0.8 oibana Turel asi gi imai warning level gi makhara sili Maram aduna Turel asiki oina haujik phawbagi di khodong thiningai karimata oidi pausna makhatana hai iril Turel gi imaisu haukiba nongmani sidagi wangba hengalakli iril bung thongkhongda ngasi nungthil gi pung ani phawbad ising gi level asi meter 17 ka marfu ka taruka point samri ge kunga manga oidi aduga mafam simaktara warning level the meter 17 ka marfu ga taruka point 700 oidi Turel asisu warning level yogdri Adumainamak Nambol Turel gi ising imai de hauzik flood level de leiri Imphal gi thong Nambol bida ngasi nungtil pung ani da on mada ising gi imai si meter 17 ka marfu gani thuka point sama ga 100 ga manga de leiri hairiba sang simak Turel sigi flood level ni hairi aduga mafam sida on bara warning level na meter 17 ka marfu ga mathuga point sama ga 100 ga manga oiba maramna Nambol Turel warning level gi mathak siele hairi Thobal Turel gi ising imai hauzi ki oina khudong thiningai oidri Turel asi Thobal bazar da ngasi nungtil pung ani tawada on bada meter 17 ka 100 ga ni panga point 5751 sili aduga Turel asi gi warning level na meter 17 ka 100 ga ni panga point 95 ni masina otli basisu Thobal Turel gi ising imai thoina mi painingai oidri habani Turel singasi gi ising imai thoina khudong thiningai oidraga su yari pok mai kai de thong amo Tautakhiba amasum sangai yumpham romda Turel gi ising pathoktuna CNB gi pausing taba phangi mara asida surakliba nungju gi sang asina Manipur makha tana nongmani suraklagadi pakchana isaw thoku yabi gi mipai belai Imphal gi oinadi hauzik nong supa gi sang tapna handakhre aduma Turel singasi gi maruda nong suribana Turel gi mai khara hengalakhi gedra haina thajanari Miyoe ni police na phajin bagi mayokta chu Ccpur da irang thokli Police station get thugai kre personal sing question chenkhre Prime Minister Narendra Modi gi khongsat ka mari lena lambi de sem sab sing thugai khiba masum khongpak na kaukhai khiba mayam gi manung da ani Ccpur police na phajin khiba gi mayokta ngasi Ccpur naha mayam amana irang sakalakre naha mayam amana Ccpur police station na thomjinduna lolaga lebe get faktok tuna pukre aduga loina police mayam da nung na thomba masum phuba hourakpadagi police personnel sing hingnena ba question chielaga lonakre mafam adugi law and order ngaknana ba lairiba central forcing su kokijau sing na tawriba thong adu kumai dawna yengduna laikre Numaisu numit oibigi kaithel sing ayama thonglonakhi adubu naha sing aduna zau community gi miyu ani phajilibadu thadokadabani haina demand torakhi adubu makhoi ani edudi hauzik su court putholaga police custody remand lairibani na police na makhoi bu thadok pungamkhiti maduna maram oiraga naha sing aduna police personnel sing da atamnan onsilakhi mafam kya da masing yamlaba naha sing na police personnel sing da nungna tharakhi
अदुमपु पुलिस पर्सनल कयाम यामना सोक्लाबा अमसुम पुलिस ना मखोइगी लॉकअप त फजिन्दुना थमलिब नहा अनि दो मखोइगी कस्टडी ता अदुमक लैदिब्रा नत्रगना मियाम अदुना पुरगा सख्रब्रा हाइबा फावबा सबसाना खंगमंगमद्रि मफमदुदा मसिंग यामलबा सेंट्रल फोर्सिंग लै कोकीजौ नहा सिंग अदुना सेंट्रल फोर्सिंग चतोके सिन तौबदी अथिंगबा थमदे अदुगा मखोइ मसेल ngaktana salaiba police station amasum personal sing aduradi phajin khibana ha ani du thadok tabigi tamthiba miyeng da thabak toraki thaudo du ngasi numit jungba matung da thokpani atheng badari central forcing thorok tu lambi da ngak sin bagi thabak toraga leibu ukhi October thadagi home guard sing khongjang sangsin gadawri Manipur lengana home guard singi demand September kunthra phawgi manungda phangandragadi October thadagi khongjang sangsilagani haina Manipur Home Guard Employees Welfare Association MIGEWA gi president Yanglem Mangina phongdokre Imphal gi GM Hall pangthokiba association asigi general body mifamga mari leidana wafam asi mahana phongdokibani mana makhata na haiki ngasi pangthokiba home guard association gi mifamda association asigi oina sahi ahungi thaupugi matam October 10 ga mari da loiragani maram asina mangjona general body mifam pangthoklaga nauna thaupuga doriba adugi matang da khanabani हानदगी थौपुरक्लिबसिंग अदु मखाताना सही अहुम अमगा थौपुहनबगी मतंगदा जनरल बुद्धि मिफम अयाबा पिखि जनरल बुद्धि गी मिफम न लौरिबो वरेबस नुमित तरे नि लैरगा एग्जीक्यूटिव कमिटी गी मिफम पांगथोक्तुना कनाना करी फम पाइगदगी हाइबदु लाउथोक्लगनि हाइदि अमरोमदना प्राइम मिनिस्टर मोदी गी मणिपुर खोंगसत मियाम गी अवाब को ओहननब नते पिक Prime Minister Narendra Modi ki Manipur Khongsat miyam ki awab ko honana banati orek yung khara tamba lakhibani haina Peace and Integrity Committee kiam gai pik ki convener singa khap mega sandra na phongdokre pik amadi all kiam gai nupi sakwat thaurang lupnus kusamnaduna kumza English singani ka kungo humdoi gi me ahum digi haurakhiba irangda iraiba kanana bo honabda thawaina ponta pikraba athaubi singi maphamda ahum laksu boina langban haisoi tambigi thoram ga mari lenana wafam asi phongdokhibani Tuan melup amadi mahiroi kaya saruk yaduna pangthokiba thoram aduda shesh mega sandra na makhatana hai misam kya gi punsi mang liba amadi awab tariba singa si BJP lengang na paikhalakpa Nasa Mukta Bharat Abhiyan ki manungsana war on drugs sawgatlubagi mahini phiba masida Prime Minister Narendra Modi ki Manipur khongsata ngasi maksingi mafam kya kokthokuna popi pambi thari bamadi loni yadaba thabuk tawri bisinga sigi mayokta karigum wapam amata phongdoklamdaba sina maram oiraga Prime Minister ki khongsata miyam gi awaba ko hanana balakpanati isam samna orek yum tamba lakhibani tuan relief camp sing the lairiba IDP kaya na PR lenga thajaba thamduna masa gi mayum da hanjilaga ni khalubane dubo hiram sigi matang da wapam amata palamdre Assam da akan ba yo akhri Assam gi Dekiazuli da epicenter oiduna ngasi nungthil pung mariga minute nifu humdoirom tarakpada Richter scale 5.9 yaun akan ba yo akhri kilometer tararum luba lainung da thukiba earthquake adugi ithil Manipur su ningthina pangki Assam ga yumlo nana leiba Nepal Bhutan Meghalaya Mizoram amasum Nagaland singba mafam singda yuwa habagi ithil pangki Mishi mina aso apan gi pa hokjuma ki oina di phangma ngamdri Amaromdana Manipur dengue gi apun positive samapan ga humdra ga mapan sukre Manipur pung kun ga mari gi manung miyoi tara ga mari dengue positive oi khiba ga loinana state sida sahi asi gi oina dengue positive oi bigi masing samapan ga humdra ga mapan sukre positive oi rakraba makhoi tara ga mari edu gi manung mapan na Imphal West district gi ni Imphal East Thawal district miyoi ani amasum Urkhul district miyoi ama positive oi rakhi Hauzuki matam asi dengue laisa sandokpagi matam oibana miyamna yariba makhai kang sikhandana ba masum kang masapa wandana ba hona biu hairi asiba haksang phanglei Imphal Turel gi maril mayang Imphal Turel nupa gi asiba haksang mataw tharakpadi gi mayang Imphal Police Station gi personal singlaktuna maiba mamadi mayang Imphal gi tainaba thongkhong dagi asiba haksang adu lokhatkre hauzu phabi hoina asiba haksang adu masak maming khang ngamdri adomainama postmortem tawnabagi damak rims gi meral sangda thamkre Isagi state ningtamna satpa phangdraga karigi PM okadoribano sujata Prime Minister Narendra Modi ne Imphal da laklambada miyamna taram okhibagi thawong du imagi mairana akan mamong yaning da phongdokre Manipur press cup ta pangthokpa pawgi mitpama da imagi mairagi president thoksom sujata na haiki Isagi state ningtamna satpa phangdraba miyamna karigi damak Prime Minister Narendra Modi bu taram oklibano ningtamna state manung da satok sin tawba yahandraga Kangla da Prime Minister bu taram okhibadi yaningde kari maram gi Prime Minister bu taram oklibano haina su mak nangki
BJP Manipur State ki President Sadabu media amadi miyam da pukshil sing wangang thokti hai maral sikhi mang nai ki aikoi gi lusing basingna Prime Minister laklambada kari wafam pukhat khrabagi haibadu khanani ngai oi koki MLA sing gi oina di separate administration gi demand mayek sing na tan ki suspension of operation su agreement extend tawkhibagi thong yaning da phungdokhibaga loinana haujuk phawba internally displaced person IDP sing na thengnari ba awaba singi matangda wafam kya phungdokhi mang na hai ki su extend tawduna koki militant singi kudong sanaba thorang lokhotkhri IDP singi haujuk phawba masa masagi mayumda hanjinma ngamdri tanpham asida kari maram gi Prime Minister bu harautiam okham thokpagi haina sumang no makha tana phongdokhi Prime Minister ne state asida laklamba matamda capital city oibadana tana kanglupuna magna khundari bi Imphal da hana laklambagi mahutta kari maram gi Chuchampur da hana satlibano numit tarani gi manungda national highway singda free movement lehengadabani IDP sing masa masagi mayumda hanjin hangadabani masum su agreement sangdokhibadu khongpham handokadabani madu natrabadi akan mukhongjang kya sangshinanaba image merana sem sadunu lairi hainasu magna makhatana phongdokhi Kashmir gi terrorist singdana bom yauna landaba Manipura mapalamdagi sanglakpa terrorist singana wari sanadunu su sangdokpa yaningde bisesor Malem pumbada satnariba laws India ru sapmana satnahalu Kashmir gi terrorist singdana bom yauna bar lengana landaduna maithiba pibaduga Manipur mapalamdagi sanglakpa terrorist singna wari sanaduna su sangdokpa yaningde haina International Peace and Social Advancement IPSA gi President Maibam Bisesona phongdokre wapamasi ngasi Imphal College ki Jubilee Hall da pangthokiba kunthraga mathorak suba IPSA kanglepa ki mapokumon thoramga mari lenana IPSA gi President Maibam Bisesona phongdokhibani thoram aduga mari lenana iramda masigi damak thawaina pontha pikraba thawbusingni maphamda minute ani tumina leptuna ikai khumna bu utkibaga loinana thoram adu saru gyakiba CSO singi mihut singda asamba khudol pikhi Maibam Bisesona makatana phongdokhibada malem asida satnariba logi wangbad aikoi khudimangna satpa yadi adubanga si lamda masigi singa masam tamna tungan lo amamam satnabagum tawriba lenga ki mekedi gi miyeng sangpum thui terrorist hairaga logi makhara kanba yabana karamano phaba yabana karamano haiba khaidok tuna satnabiyu amasum Kashmir gi terrorist na bom yauna heklang landaba duga lamda masida mapalamdagi sanglakpa terrorist singmuna wari sanaduna su sangdokli besi yaning daikhe Mana makatana hai irang ngarang India gi Prime Minister Narendra Modi na Manipur laklamba adu da hausik lamda masida thoklibi irang asigi matana karigumba khara tawramgani haibigi thazaba mata thamlam khiti loinana koki singi oinadi mangjoluna su sahi ama sangdoktuna yanaba purakhrabane lamda masigi puari gi sagona dunu lakliba miyoiba khunaibu masak taknabigi dama wakhalon manaba furup sing pullaga hausik malemda laikha tarakliba kanglei furup asibu khanabigi dama IPSA si safong lakhibane ke Separate administration demand sialga mantik nari hairi betu aran bani KJC Prime Minister Narendra Modi ngarang Chuchampur da lakhiba du Kuki Jau Council gi lusingba singna sial lawraga separate administration union territory gi demand compromise tawkhre haina social media ra thagalagli bu wapum du yumpham yaudi haina council asigi chairman masum general secretary na thadorakpa joint statement amana hairi siroladuna makhatana hairi bana Prime Minister Manipur lakpagi Presentation hall saba amasum phampham invitation amasum lambi gi decoration singa du government gi authority PMO governor masum Chuchampur DC na manage tawbani Kokijau Council gi kangbu sing atopa dignitary sing gumna special guest oina invite tawba khaktani thauramasi ko mari lainana Kokijau Council gi makai digi legislature lebe union territory gi mong separate administration demand pinaba Prime Minister memorandum bisinduna takshin gi bani separate administration gi demand asigi damakta aikhoi gi miyam kaidongai desu namthak tawbu tawro hena su singdorakli Prime Minister lakrabani na criticize tawningai leiti RK Ranjan Haukiba sai English singani ka kungo homdoi gi me ahum dagi tholakhiba kangluk irang asiga mari leina Prime Minister Narendra Modi na yengsinba lakti hairambadu ngarang nongsingi phibam phatrabasu Imphal amasum Chuchampur da laktuna sakot thora amasum irang asi bap tana nungsi chanana puranabagi damakta wafam kya phungdok lamba sina political party singna makhatana Prime Minister bu criticize tawningai leiti haina hanagi Union Minister of State for External Affairs and Education RK Ranjan phongdokre Former Union Minister Sina Makhatana Haikibada
Prime Minister Manipur ki itihas khangna nakalani gi marak lairiba unkhana si ingthaba masum santi khaktana sakhwat maikei de purapung ngamgani loinana amaga gi marak lairiba thajadaba singa si kokhanba ngamgani haina phongdok lamki buwa phom kaya si pungning thawat ngai ni Prime Minister na hana GST wangna loramba polam kya red hanthana lawgadoriba sida ashina leba asigi lairiba tungan be health sector yauna hiram kya da sauna kana ba piba ngamlagani Prime Minister na phongdok lamki buwa phom kya sibusu taran oi haiki military junta gi air strike ta mahairoi kun hena sire Myanmar gi military junta gi mathata lan horiba Arakan army na Rakhine state ki mafam ayamba control toksilakhi basiga mari leinana mafam kya khut thokna khibagi thaudok leptana satakhi haukiba irai numita military junta na satakhiba air strike school gi mahairoi kun hena sire kaya amana aso apanangkhre Arakan army gi maikei digi phongdokhiba military junta gi maikei digi pound songa lumba bomb sing haukiba irai numiki numidang athengbada Kyokat township ta leiba private school ani the bomb sing thadabada mahairoi sing adu misimina thokibane laikhidraba sing adu misam ngaktani dobo thaudo asugi matana military junta gi maikei digi di wap mamada phongdok palaithri UN Children's Agency ki maikei digi military junta na satakhiba etek adu akan mamong condemn tokre Rakhine state ta Arakan army amasu military junta gi marakta leptana kuthokna bagi thaudok sing asina angang kya amadi victim oire haina phongdokre panmayabadi Rakhine state ki Mafam ayamba Rakhine army na control toksilaga lairibane loisalak poina tendak pom na Sangmai Bazar thonglo nun ima singi khongjang na saruk yakre National Highway to Imphal Dimapur lambi da mitei sing free movement oina satlan gadabani haina ima sing na Sangmai Bazar sangsilaki bo kat khongjang ngasiga thana numit mapani sukhibaga loinana ngasi Sangmai Bazar da laiba dukan sing thonglo nun khongjang sida saruk yakre aidi Khongjang asiga mari leinana ima gi mairagi convener thoksam sujatana phungdokhibada Prime Minister Narendra Modi na kanglada lakhibadu miyamna harautiam oglabasu aikhoigi iramda masita free movement laitri masina aikhoina Prime Minister Narendra Modi opgi wanthok karino BJP Manipur Pradesh ki President Sardana miyam gi damak thamoi singna thabak tawde heba wafam yauna wafam kya phongdokhiduga tentana sumna miyamna thamjaramge haujikoina di miyam paw simatang selu sinjarage mas makhata bano update miyam punangai mina siaina channel sigi meke digi miyang famda makhata na thamjari makhata bano update miyam punangai mina si